Iran amasung makhoi gi proxy militant Hezbollah Prithvi gi laimai dagi muthatka nei Israel. Shia Islam gi dharma gi lusingba singna panba Iran amasung makhoi gi proxy force Hezbollah na Israel bu Prithvi gi map tagi muthatka ni haina wasatuna haukiba chahi taragi khujing kaya sida anti-Israel oiba thabak tawduna lakhiba maramna handaki lana sida Palestinian militant group Hamas ta support tawsilaklabade Iran amasung Hezbollah ase Prithvi gi laimai dagi muthatka ni haina Middle East ta amatangai raba nuclear ni haina thajariba Israel na warning tawkhre Lebanon da base tawba Shia Muslim militant group Hezbollah na Sunni Muslim militant group Hamas ta support tawgani haina threat tawriba du thabak ton thorok patarabade Israel na Hezbollah loisingani haina Israel gi economy minister Barkat na media gi interview amada phongdokhe Iran na tawriba thawrang ase maikai pumnamakta Israel da attack tawba se nei adum tawrakpa matamda ikhoina landaragliba maikai singda khut thaba khakta natana lingi makogoiriba Iran adu thomdatkani haina Barkat na haikhe Iran da lairiba Ayatollah sing ahingda tumkhunta na tumba phangloi karigumba makhoina awang da lan hawraklabade kha Lebanon ga lonaba Israel gi awang lamdam makhoi madugi chaitheng chawna sungsoi soidana phangangani haina Barkat na haikhe mahak na haikhe awangam khaide Hezbollah na mapung phana lan hawre haibase Israel na hek khanglakpa mikupta Hezbollah ga amatoiba Iran gi mathakta Israeli military na ngakpiba leitaba mawongda landaga ne Iran gi order yaudana terrorist group asina lan kangkhalakpa tawroi Iran Hamas amasung Hezbollah gi marakta malem gi fatawagi alliance ama leire Hamas na mayongnari basiga manaba mawongda Lebanon amasung Hezbollah na achouba chaitheng phangane adubu madu khaktana yaroi yamna mayek sangba paujel adude aikhoina makogoidiba Iran gi mathakta khut thagani haina Israeli minister asina haikhe yeknaba sungi mafamde Israel gi mayek sengba paujel ama lei madude Gaza da thogliba se yengu haibase ne aikhoide attack tawraklabade nakhoina su chapmana ba chai chaga ne Prithvi gi laimai dagi nakhoi bu muthatkani haina Barkat na warning tawkhe panba yabade haukiba tang taretta Hamas na mamangda mukta ukhidriba mawongda Israel da yamna chawna landabagi thogdok matungdage Israel gi awanglom da su Hezbollah amasung Israeli forces ki marakta khut thokna re United States, United Kingdom amasung atai leiba kaya na su terrorist group ni haina laukthokraba Hezbollah ase Middle East khwaidagi mapangal kanba militant group ni haina thajare Lebanon da base tawba amasung leiba asida maning tawduna leiriba group ase rocket amasung Israel sinba thungna kapsinba yaba missile lak amaga lising yang khairom pai haina thajare Israel bu maru phungnabagi pandamda Iran na khamthengba thaki khulai piduna yokhaliba group asina haukiba tang taretagi awang Israel da rocket amasung artillery kapsilakpa maramna Israel na su handuna khut thare mamang sayolda Hezbollah na makhoi Hamas support tawduna lan yauna bagidamak mapung phana semsari haina phongdokhe Israel na ngasi fawba group asigi mathakta military campaign sathadriba se United States na khambagi ni haire Hezbollah gi thoksilasi na maram oiduna Iran United States aduga oithokpa yana Russia China amasung atai leiba kaya su lan yausilaktuna Prithvi gi ahum suba lanjau thorakadra haibage mi paiba kaya leire